Meeting tabiriba namaku ahanba maktada khurumjari. Akoigi 1001 Thagatchari hariba Manipur gi damakta. Akoina gratitude utpagi program asi ngasigi episode anauba amamuk taujare masida meeting tabibagi damakta mukhanna hanna khurumjari. Ngasigi akoigi guest speaker oina laibiriba akoigi video conference da Moirangthem Ajoy mayamna da nauba haina khangnaba yam popular oiba akoigi photographer oina yam popular oiba aduga profession oina rifleman at 2nd Manipur rifle da thabak tawraga laibani aduga yamna handaki nungaiba paw amana danauba haina mayamna magi photograph asi akoigi social media da yamna follow tawraga akoina su yamna Manipur ki oiba social aspects upa Manipur ki phasaba mayam se utpa se akoina follow tawraga laibasi handakta kuidribada best photographer award haina AR Foundation Delhi na su recognize tawbikre aduki damakta su hanba oina akoigi finding the voice tagi hana congratulate tawdana akoi welcome tawjari Madam Monica, finding the voice in the Isana, City. aduga naubasi huzik handakta AR Foundation na recognize tawbagi wani aduga akoi di hana finding the voice ki photography competition da naubagi photograph na first adana akoi hana magi talent si khangaga lairabani Delhi na kitang kuina changibai wani natra adu ahanbada akoina naubagi photograph mayam sidi yamna ure aduga naubagi maramda kitang chawrakpagi background family sigi maramda kitang mayam da share tabi Agini Ajoy certificate ta Ajoy kowe mayam ni danauba ana sakre kena den danauba se ai de lekai dai nausina konaba mine ai yum kayempali okangana pitoma dagi ai se ai babagi mamina Moirangthem Ajoy mamagi mamina jibona ta I say I second Manipur Rifleman on CEO Sam Majiki Makadeli. aduga rifleman oigibasina kamaina oigibana Rifleman or we say 2004 of 4th Job Battalion as one of it. I cannot talk at the Rifleman was a given 2005 yes 2005 ki aduda ngasigi akoigi program sida aina yamna naubuna haiba wama lay aina kitang yamna pukning sigiba haitare naubuna hai aina naubuna sikari thabak tawbuno photograph ti yam ure habda cheche ai se mayamna Manipur da yamna nungsi bidraba aduga police oibada akoigi only family member aduga akoigi anakpa mi khatangna akoi nungsi biba adugi profession da lay habisida ingonda yamna nuaitaba ma phawe ko akoigi Manipur da hujuse akoigi conflict unrest adagi protest ki sin sida Manipur ki police mayam sigi moigi mathoina tawba aduga sida yamna khara nungsina daba se lay sida sigi profession si yamna appreciate tawdra bahai tare ko aduna adu tabada su aina yam nungaite aduna adugi Manipur gi oina rifleman oina laibagi wari kitang mayam da share tawbi Rifleman oina laiba I see masi wari oina tropa matam 2005 ta ise pangai da pai sahi amaga tha ma maina ise basic pai training tore training tore kan 2005 ta top training se 2006 ta lore aduga 2006 ta lore kan ise 2007 2006 ta training lore kan ise pai ngai da ise pai battalion lay oi office hamba for airbus ado for airbus se training lore thola pai duty khara sare baza manu khara sa pop da mai duty to aduga 2007 da ise apai battalion ge apai ni sahum je select tore apai special CSC course na counter insurgency course na apai command training ama apai Indian army da
ꯑꯩꯈꯣꯏ ꯆꯍꯨꯝꯁꯦ ꯊꯥꯏ ꯑꯗꯣ ꯁꯣꯝꯁꯥꯏꯗ ꯇꯧꯋꯦ ꯇ꯭ꯔꯦꯅꯤꯡꯁꯦ ꯁꯤꯒꯤ ꯁꯣꯝꯁꯥꯏꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯊꯥ ꯑꯍꯨꯝꯁꯨ ꯂꯣꯏꯔꯦ ꯄꯥꯁꯤꯡ ꯑꯥꯎꯠ ꯂꯣꯏꯔꯦ ꯄꯥꯁꯤꯡ ꯑꯥꯎꯠ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯦꯇꯥꯂꯤꯌꯟꯗ ꯑꯃꯨꯛ ꯔꯤꯇꯔꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯈꯤꯇꯪ ꯋꯥꯔꯤꯁꯦ ꯁꯝꯖꯤꯟꯖꯔꯛꯑꯒꯦ ꯄꯨꯂꯤꯁꯀꯤ ꯍꯣꯏ ꯋꯥꯔꯤꯁꯦ ꯌꯥꯅꯤ 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 ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯣꯔꯦꯗ ꯄꯣꯁꯇꯤꯡ ꯑꯃꯈꯛ ꯇꯥꯔꯨꯏ ꯑꯩꯁꯦ ꯃꯣꯔꯦꯗ ꯄꯣꯁꯇꯤꯡ ꯇꯥꯕꯁꯦ ꯏꯔꯥꯡꯅꯦ 2007ꯒꯤ ꯋꯥꯔꯤꯅꯤ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯑꯩꯒꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯄ ꯗ꯭ꯌꯨꯇꯤꯗ ꯑꯩꯅ ꯁꯤꯐꯥꯏ ꯍꯦꯛ ꯑꯣꯏꯔꯛꯄꯗꯒꯤ ꯉꯁꯤꯐꯥꯎꯗ ꯑꯗꯨꯃꯥꯏꯅ ꯋꯥꯈꯤꯗ꯭ꯔꯤꯕ ꯗ꯭ꯌꯨꯇꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯏꯔꯝꯗꯝꯒꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯏꯅꯒ ꯁꯨꯝ ꯈꯜꯂꯒ ꯑꯩꯅ ꯇꯧꯖꯈꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯖꯈꯤꯕ ꯗ꯭ꯌꯨꯇꯤꯁꯨ ꯑꯣꯏꯈꯤ ꯑꯗꯨꯒꯤ ꯗ꯭ꯌꯨꯇꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗ ꯑꯩꯈꯣꯏꯒꯤ 2007ꯗ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯩꯇꯩꯁꯤꯡ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯁꯦ ꯁꯤꯁꯤꯒ ꯀꯟꯐ꯭ꯂꯤꯛ ꯑꯃꯈꯛ ꯊꯣꯛꯑꯦꯕ ꯌꯥꯅꯗꯕ ꯑꯃꯈꯛ ꯍꯥꯠꯅ ꯁꯨꯅꯕ ꯑꯃꯈꯛ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯑꯃ ꯆꯪꯉꯦ ꯑꯩꯈꯣ ꯀꯃꯥꯟꯗꯣ ꯇ꯭ꯔꯦꯅꯤꯡ ꯂꯣꯏ ꯊꯣꯛꯇ ꯉꯥꯏꯅꯦ ꯑꯗꯩꯗ ꯃꯗꯨꯗ ꯂꯩꯔꯝꯃꯤꯕ ꯄꯣꯠꯁꯦ ꯇꯁꯦꯡꯅ ꯄꯨꯔꯥ ꯃꯣꯔꯦꯗ ꯂꯩꯔꯤꯕꯁꯤ ꯄꯨꯔꯥ ꯁ꯭ꯇꯥꯏꯜ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯊꯤꯅ ꯋꯥꯏ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯇꯥꯖꯗꯕ ꯑꯣꯏꯕ ꯑꯗꯨꯒ ꯂꯧꯕꯁꯤꯡ ꯃꯇꯝꯗꯨꯗ ꯃꯣꯔꯦ ꯕꯖꯥꯔ ꯃꯣꯔꯦ ꯇꯥꯎꯟꯁꯤꯗ ꯃꯣꯏꯁꯦ ꯐꯖꯅ ꯑꯣꯀꯨꯄꯥꯏ ꯇꯧꯏ ꯕꯟꯗꯤ ꯄꯨꯔꯥ ꯇꯧꯔꯕ ꯄꯨꯔꯥ ꯃꯤ ꯁꯤꯕ ꯌꯥꯎꯅꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯆꯥꯕ ꯐꯪꯉꯛꯇꯕ ꯇꯨꯝꯕ ꯐꯪꯉꯛꯇꯕ ꯑꯗꯒꯤ ꯈꯣꯡꯎꯞ ꯂꯧꯊꯣꯛꯇꯕꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯛꯄ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯈꯤꯕ ꯑꯩꯁꯦ ꯏꯁꯥꯒꯤ ꯑꯩ LMGꯁꯦ ꯑꯩ 386 ꯔꯥꯎꯟ ꯀꯥꯞꯄꯦ ꯑꯩꯒ ꯀꯥꯞꯅꯕꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯀꯥꯞꯅꯕꯁꯦ 5 times 6 times ꯁꯨꯃꯥꯏꯅ ꯀꯥꯞꯅꯔꯦ ꯑꯗꯨꯁꯨ ꯏꯊꯟ ꯆꯠꯂꯒ ꯀꯥꯞꯅꯧꯕꯁꯦ ꯃꯐꯝ ꯑꯅꯤꯗꯅꯦ ꯂꯧꯕꯁꯤꯡꯁꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯄꯣꯠ ꯂꯩꯕ ꯇꯧꯕ ꯊꯥꯡ ꯇꯦꯟ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯊꯤꯟꯕ ꯑꯣꯛ ꯍꯥꯠꯄ ꯇꯤꯚꯤ ꯊꯨꯒꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤꯒꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯅꯒ ꯊꯣꯝꯕꯤ ꯃꯀꯣꯛꯀ ꯀꯥꯔ ꯀꯥꯟꯗ ꯆꯦꯟꯊꯣꯔꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨ ꯌꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯅ ꯗ꯭ꯌꯨꯇꯤꯗꯣ ꯑꯗꯨꯋꯥꯏ ꯊꯣꯡꯈꯣꯡꯗ ꯇꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯁꯤꯐꯥꯏꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯂꯤꯡꯒꯤ ꯇꯥꯏꯞꯇ ꯈꯔ ꯂꯥꯞꯅ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒ ꯍꯧꯖꯤꯛꯀꯤ ꯈꯨꯅꯧ ꯀꯧꯋꯦ ꯑꯗꯨ ꯀꯥꯞꯁꯤꯜꯂꯕ ꯀꯥꯟꯗꯨꯗ ꯃꯣꯏꯒ ꯑꯩꯒꯁꯦ ꯑꯗꯨꯝ ꯏꯟꯀꯥꯎꯟꯇꯔ ꯇꯧꯅꯔꯦ ꯃꯣꯏꯁꯨ ꯍꯜꯂꯛꯑꯦ ꯑꯩꯁꯨ ꯀꯥꯞꯄꯦ ꯑꯗꯨꯝ ꯑꯩꯁꯨ ꯀꯥꯞꯅꯔꯦ ꯑꯗꯨꯝ ꯑꯗꯨꯒ ꯀꯥꯞꯄ ꯃꯣꯏ ꯑꯩꯅ ꯀꯥꯞꯄ ꯆꯦꯟꯁꯤꯟꯕꯅꯦ ꯃꯣꯏꯅ ꯀꯥꯞꯄ ꯆꯦꯟꯈꯤꯕꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯩꯅ ꯀꯣꯏꯔꯒ ꯊꯣꯛꯂꯒ ꯑꯩꯁꯤ ꯅꯣꯡꯃꯩꯁꯦ ꯃꯊꯛꯇ ꯊꯥꯡꯒꯠꯂꯦꯅ ꯍꯥꯏꯔ ꯇꯧꯔ ꯀꯥꯞꯄꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯑꯩꯁꯦ ꯈꯨꯅꯧ ꯀꯟꯕ ꯀꯥꯏꯅ ꯊꯣꯟꯕꯤꯔꯛꯑꯦ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯈꯨꯅꯧ ꯀꯟꯕ ꯍꯥꯏꯅ Kunau ꯊꯣꯟꯕꯤꯔꯦꯕ ꯃꯌꯥꯝ Kanba. Oh, I see. ꯑꯗꯨꯗꯩꯗ ꯑꯩꯁꯤꯗꯤ ꯃꯌꯥꯝ ꯇꯧꯋꯦ ꯑꯗꯨꯗꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯀꯩꯅꯣ ꯑꯗꯨꯒꯤ ꯑꯩ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛꯁꯤ ꯆꯕꯥꯡꯐꯥꯏꯅ ꯃꯣꯔꯦꯒꯤ ꯆꯕꯥꯡꯐꯥꯏꯅ ꯈꯨꯟ ꯑꯃ ꯂꯩ ꯑꯗꯩꯗ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯍꯥꯠꯂꯝꯕ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯍꯨꯝ ꯍꯥꯠꯂꯝꯕꯗꯒꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯟꯅꯔꯒ ꯉꯁꯥꯏꯒꯤ ꯀꯥꯞꯅꯩꯌꯦꯕ ꯑꯁ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯩꯈꯣꯏ ꯁꯦꯛꯁꯟ ꯑꯃꯒꯨꯝꯕꯅꯦ ꯑꯩꯈꯣꯏ 5 6 ꯁꯨꯃꯥꯏꯅ ꯁꯨꯔꯝꯒꯅꯤ ꯑꯁ ꯃꯣꯏꯁꯨ ꯃꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯃꯦ ꯑꯩꯈꯣꯏꯁꯨ 5 ꯇꯧꯔꯦ ꯑꯁ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯀꯥꯞꯊꯣꯔꯛꯄ ꯇꯧꯕꯩꯁꯦ ꯑꯩꯈꯣꯏꯗꯤ ꯁꯤꯗꯦ ꯈꯛꯇꯪ ꯉꯥꯏꯔꯒ ꯆꯣꯡꯊꯔꯒ ꯑꯩꯈꯣꯏ 5ꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯔ ꯀꯥꯞꯄꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯐꯖꯅ ꯀꯥꯞꯅꯩ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯂꯛꯑꯒ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯗ꯭ꯌꯨꯇꯤꯁꯦ ꯌꯥꯝ ꯋꯥꯡꯉꯦ ꯑꯩꯈꯣꯏ 4th AIB ꯕꯇꯥꯂꯤꯌꯟꯁꯦ ꯃꯣꯔꯦꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯨꯔꯥ ꯅꯨꯡꯁꯤꯔꯕꯅꯦ ꯍꯥꯏꯗꯤ ꯕꯟꯗꯤ ꯇꯧꯁꯟꯈ꯭ꯔꯦ ꯂꯝꯕꯤꯗꯤ ꯑꯗꯨ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯌꯥꯎꯔꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯗꯨꯅ ꯆꯥꯕ ꯊꯛꯄ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯕꯒꯤ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯆꯣꯏ ꯑꯄꯥ ꯆꯥꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯁꯤꯐꯥꯏ ꯊꯅꯥꯗꯤ ꯀ꯭ꯋꯥꯁꯨꯝ ꯑꯇꯩ ꯂꯣꯏ ꯆꯥꯅꯕꯅꯤꯅ ꯈꯣꯔꯁꯥꯗ ꯂꯩꯔꯛꯇꯕꯅꯤꯅ ꯌꯥꯝ ꯋꯥꯅ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟ ꯑꯣꯏꯕꯒꯤ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏ ꯆꯥꯕ ꯀꯌꯥ ꯇꯨꯝꯕ ꯀꯌꯥ ꯃꯆꯦꯠ ꯆꯤꯡꯅꯨꯡꯗ ꯇꯦꯡꯀꯔ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯌꯥꯔꯛꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯀꯩꯀꯩꯁꯦ ꯕ꯭ꯂꯣꯀꯦꯠ ꯃꯅꯨꯡꯗ ꯄꯨꯁꯜꯂꯛꯄ ꯑꯩꯈꯣꯏꯅꯒ ꯄꯨꯁꯜꯂꯛꯄꯁꯦ ꯑꯩ ꯏꯁꯥꯒ ꯌꯥꯎꯔꯒ ꯗ꯭ꯌꯨꯇꯤ ꯆꯠꯂꯒ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯔꯛꯇꯕꯁꯤ ꯂꯝꯕꯤꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯝ ꯑꯋꯥꯕ ꯁꯤꯐꯥꯏ ꯊꯅꯥꯁꯤꯡꯁꯤꯅ ꯋꯥꯔꯤꯁꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯋꯥꯏ ꯍꯥꯏꯕ ꯅꯠꯇꯕ ꯁꯤꯗꯤ ꯑꯃꯨꯛꯁꯦ ꯑꯩꯈꯣꯏ ꯁꯤꯐꯥꯏ ꯃꯌꯥꯝꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯁꯤꯐꯥꯏ ꯃꯌꯥꯝꯒꯤꯁꯨ ꯑꯋꯥꯕ ꯗ꯭ꯌꯨꯇꯤꯁꯦ ꯑꯩꯅ ꯋꯥꯏꯕ ꯁꯨꯃꯥꯏꯅ ꯋꯥꯕ ꯗ꯭ꯌꯨꯇꯤ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤꯐꯥꯏ ꯑꯃ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯁꯤꯐꯥꯏ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯁꯤꯐꯥꯏꯁꯤꯡꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯋꯥꯠꯂꯦ ꯑꯩꯈꯣꯏꯕꯨ ꯁꯤꯐꯥꯏ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯕꯤꯔꯤꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯉꯥꯏ ꯅꯨꯡꯁꯤꯕꯤꯔꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯅꯕꯅꯦꯕ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯅꯕꯅꯦ ꯁꯤꯐꯥꯏ ꯂꯥꯛꯑꯦ ꯆꯦꯜꯂꯣ ꯍꯥꯏꯕ ꯃꯅꯥꯛ ꯆꯪꯉꯨꯅꯨ ꯍꯥꯏꯕ ꯍꯥꯏꯗꯤ ꯁꯤꯐꯥꯏꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯇꯝꯊꯤꯕ ꯃꯤ ꯑꯣꯏꯅ ꯎꯕꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯕꯗꯤ ꯃꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯇꯨ ꯆꯨꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯇꯧꯕꯁꯤꯁꯨ
ꯑꯩꯈꯣꯏꯅ सिपाही मैम बॉर्डर नत्रगना इंसर्जेंट मैम लाइफ तो पूरा एंडेंजर तौरकांद मायोक्नदना यामना ब्रेव ओइना करेजियस ओइना फाइट तौरगा खुनगी मी कल्लिबा सी मैम सी अइना खनबदा मैमनसु पब्लिसाइज सु क्या तौदबको अदुगा सिगुंबा वारी सु क्या अखोइना लीबगी अपॉर्चुनिटी लेतबनिना मैमना सिपाही हायरगा खोगी मिंगोंदा ओटपा अदगी अदुमाइना ओइना उबनिना मागी केनोसे recognition से क्या लेते हैं ना खल्ले को केनोदा अखोगी मणिपुर की सोसाइटी द स्पेशली अदुना आई इसामकनसु सिपाही मरक्ता अखोगी स्माइना यामना फसना protection पीबा सिगुंबगी रोल मॉडल दुगा सिगुंबगी वारी से मयामदा अखोइना तारगदी अइना खनबदा अखोगी येंगबिरिबा व्यूअर मयामनसु ngakhtang wakhan khandabiraga सिपाही अमा लाकपदा अखोइना इसादा मयामना मफम अतैदगदी हेक तौबदा सिपाही अमा लाकपदा एयरपोर्ट तगसे सर आइना तौरा सल्यूट तौरिमने आइदी थैंक्स फॉर योर सर्विस आइना सिगुंबगी कल्चर से अखोइना सु मणिपुरदा दुगा अखोगी मरक्ता लाकनबगी दमक्ता अखोइना स्माइना वारी से सारा कांददी मासु स्माइना फेस तौविने नत्रगा सिगुंबा वारी सी लेने हाइना अमाइना आइना खंजै अदुगा आइगी साइडगी अदुगा आइनासु थाजजै अखोगी व्यूअर की साइडगी मयाम सपोर्टर सिपाही अमगी पुंसी स्पेशली मणिपुरदा यामना कॉन्फ्लिक्ट लेरबा मफमसिदा यामना ब्रेव ओइना नोंमै कापनाबा काइसे अखोगी नोंमै कापसे मखोन ताबदा अखोई थक इनेबा दुगा सिपाही मयामसिना नोंमैसी कापगा हाइबदी मागी ओपोनेंट टू तानारा कांदा खुन्नमा सेफ तौनबगी दमक्ता मागी पुंसीदु केमता मा पुंसीदु चटखिबे याय हाइबा कीदना करेज अमा यावरगा दु चटपदु अखोइना यामना थागतचरी अदुगा अखोइना सल्यूट तौजरी अदुगा केमता पुकनिंग निंगहन्नबा तौबिगनु अइना दुम थाजजै मयामगी व्यूअर मयाम मरक्तसु दगी अखोगी अहन लमन मयामनसु सिगुगी अवापसी दगी नोइना तौरिबा थबक मयामसिदसु अदुम यामना थागतपा अदुगा अखोइना नोलुपा दगी ngasagi khunduna ngasagi khunau kanba kain haira idunti moina experience tawraktana mana nangi bravery nangi courage to urakanduda haigibaneba aduna yam nungai sigi wari si share tawbiba duga ai isana su akogi 1001 Thagatchari hariba program sida aina sum yengbada akoi manipur gi praja ga system ga sida gap ama leibasi close oinaba akogi system gi मरक्तसु यामना फजना थबक तौरिबा मयामसे अखोइना रिकॉग्नाइज तौनिंगी दुगा अखोइना अखोगी प्रोग्राम सिदा लाकपीरा कांदा सिगुंबा वारी से सारा कांदा अखोइ मसेनजे नुक्सीबे हेलकनी हाइना आइना थाजजै अदुना ngasi नावबना अखोगी प्रोग्राम सिदा याम हराव हरावना को लाकपीरागा समाइना जेजे आई लाके आइना तौरगा अखोइ नुंदांग नावबगिदि हुजिसिकसे पुंग अमा मखाइ Ani tadore duga aina hujusik Maryland da akhogina pung mari ga makhai nungthin ado Manipur gi internet se kitang nungaite na khoina smaina timing se sillaga yamna wana sinjabani ado isu yamna mongon leire na khanjai duga mathang tarak pada hujik sifai gi life ko kitang yamna unappreciated oiraba life haitare ado hinga gasu Smaina photography rom da chatkibase sina kamai chatkibana sigi maram da kitang takpi masi sina hangi ba question je habidi amzai ai photography sida mayamda kaigumba kaungna ba mune asi bayo ga photography have photo am khaplai ba ai ma sifai jo ai photo su copy adudi ma no mai copy la camera copy la high reward se seeing adum high me later ba ne ba aduna ne ba ina haijere ise ado aina photo copy ho se ai di photo di yam sakpi ngai da gi copy ta singna bi yasika camera se aina class 8 9 7 8 adai di copy camera se bi ru bi 36 san ba digital lettering matamda una kapase ise kenone komai to ge aina kapase ayamba matamda ise lai ngakte kapam leba sanari bi kitang kano satoro pase uya pote kitang phajar pase jangal la kapade ne adu result om yengin na mu sam tho yeng dune ba
ꯃꯇꯝꯗꯨꯗ ꯆꯥꯝꯕꯁꯤ ꯂꯨꯄꯥ ꯑꯅꯤ ꯂꯧꯋꯦꯕ ꯐꯣꯇꯣ ꯑꯃꯗ ꯑꯩꯈꯣꯏ ꯑꯩ ꯀꯩꯝꯄꯤꯅꯦ ꯀ꯭ꯋꯥꯀꯩꯊꯦꯜ ꯕꯖꯥꯔꯗ ꯄꯦꯔꯥꯗꯥꯏꯁ ꯁ꯭ꯇꯨꯗꯤꯑꯣ ꯑꯅ ꯂꯩ ꯐꯣꯇꯣ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯑꯩ ꯑꯗꯨꯗ ꯍꯦꯛꯇ ꯆꯦꯜꯂ ꯆꯥꯝꯕꯅꯦ ꯑꯗꯨ ꯔꯣ ꯂꯩꯇ꯭ꯔꯦꯅ ꯑꯗꯒꯤ ꯔꯣꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ 15ꯔ 30ꯔ ꯄꯤ ꯃꯇꯝꯗꯨꯗ ꯔꯣꯁꯦ ꯑꯗꯩꯗ ꯑꯩꯁꯦ ꯆꯦꯜꯂ ꯂꯩꯗꯣꯏꯅꯦꯕ ꯑꯩ ꯑꯗꯨꯝ ꯀꯥꯞꯄꯗ ꯑꯩ ꯁꯨꯝ ꯄꯥꯝꯖꯔꯛꯄꯗꯩꯗꯤ ꯀꯩꯅꯣ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯕꯔ ꯁꯣꯠ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯀꯦꯃꯦꯔꯥꯁꯦ ꯁꯥꯏꯕꯔ ꯁꯣꯠꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥꯟꯅꯕꯒꯤ ꯁꯥꯏꯕꯔ ꯁꯣꯠ ꯑꯃ ꯄꯥꯏꯔꯦ ꯚꯥꯏ ꯅꯪꯁꯤꯗꯤ ꯅꯨꯡꯉꯥꯏ ꯑꯩ ꯔꯣꯜ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯀꯥꯞꯀꯦ ꯍꯥꯏꯔꯒ ꯑꯩꯁꯦ ꯂꯧꯔ ꯑꯗꯨꯝ ꯀꯥꯞꯄꯦ ꯐꯣꯇꯣ ꯁꯨꯝ ꯀꯥꯞꯄ ꯑꯩꯁꯨ ꯀꯥꯞꯄꯦ ꯀꯥꯞꯄ ꯍꯧꯕꯗꯩꯗꯤ ꯑꯩꯁꯦ ꯄꯥꯛꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯝ ꯃꯇꯝꯗꯨꯗꯗꯤ ꯐꯦꯁꯕꯨꯛ ꯀꯩꯀꯩꯁꯨ ꯄꯥꯏꯗꯕꯅꯤꯅ ꯐꯣꯇꯣꯗꯨ ꯀꯥꯏꯗ ꯊꯥꯒꯠꯂꯨꯅꯤ ꯋꯥꯠꯐꯝꯁꯦ ꯂꯩꯇ꯭ꯔꯦ ꯑꯗꯩꯗ ꯑꯩꯁꯦ ꯃꯣꯕꯥꯏꯜꯁꯦ ꯃꯣꯕꯥꯏꯜꯒꯤ ꯖꯨꯒꯅꯤꯅ ꯍꯧꯖꯤꯛꯁꯦ ꯃꯣꯕꯥꯏꯜꯗ ꯀꯦꯃꯦꯔꯥ ꯌꯥꯎꯕꯁꯦ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯛꯑꯦ ꯃꯇꯝꯗ ꯑꯩ ꯁꯤ ꯀꯦꯃꯦꯔꯥ ꯃꯃꯤꯡꯗꯣ ꯅꯣꯀꯤꯌꯥ C6 ꯑꯃ ꯁꯨꯃꯥꯏꯅ ꯁ꯭ꯂꯥꯏꯠ ꯂꯩꯕꯅꯦꯕ ꯑꯗꯨꯒꯤꯗꯣ ꯀꯦꯃꯦꯔꯥ ꯌꯥꯝ ꯃꯇꯝꯗꯨꯗ ꯑꯗꯨ ꯑꯩ ꯀꯦꯃꯦꯔꯥ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯣ 5 ꯃꯦꯒꯥ ꯄꯤꯛꯁꯦꯜ ꯈꯛꯇꯅꯤ ꯑꯗꯨ ꯇꯥꯔꯁꯨ ꯃꯇꯝꯗꯨꯒꯤ 5 ꯃꯦꯒꯥ ꯄꯤꯛꯁꯦꯜꯁꯦ ꯌꯥꯝ ꯆꯥꯎꯔꯦꯕ ꯍꯧꯖꯤꯛ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯗ ꯊꯣꯛꯂꯛꯏꯕ ꯑꯅꯧꯕꯁꯤꯡꯁꯤ ꯀꯦꯃꯦꯔꯥ ꯑꯁꯦꯡ ꯃꯌꯥꯝ ꯊꯣꯛꯂꯛꯏ ꯁꯤꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦꯕ ꯑꯗꯨꯝ ꯀꯥꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯁꯦ ꯑꯩꯁꯦ ꯀꯥꯞꯄꯒ ꯃꯌꯥꯝꯅ ꯁꯨꯝ ꯊꯥꯒꯠꯅꯔꯕꯗꯤ ꯑꯩꯁꯨ ꯑꯩꯅ ꯀꯥꯞꯄ ꯐꯣꯇꯣꯗ ꯃꯥꯜꯂꯤ ꯀꯩꯅꯣ ꯐꯦꯁꯕꯨꯛꯇ ꯐꯣꯇꯣ ꯊꯥꯒꯠꯅꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯊꯥꯒꯠ ꯌꯥꯏ ꯀꯩꯅꯣ ꯑꯩꯉꯣꯟꯗꯒ ꯈꯟꯖꯔꯒ ꯊꯥꯒꯠ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯗꯦꯕꯦꯟꯗ꯭ꯔꯁꯦ ꯊꯦꯡꯅꯩ ꯁꯥꯔ ꯗꯦꯕꯦꯟꯗ꯭ꯔꯁꯦ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯀꯥꯟꯗ ꯏꯕꯥꯅꯤꯁꯦ ꯁꯥꯔ ꯗꯦꯕꯦꯟꯗ꯭ꯔ ꯏꯕꯥꯅꯤꯁꯦ ꯐ꯭ꯔꯦꯟ ꯑꯣꯏꯔꯀꯥꯟꯗ ꯁꯥꯔ ꯗꯦꯕꯦꯟꯗ꯭ꯔꯁꯨ ꯐꯣꯇꯣꯁꯦ ꯁꯨꯝ ꯊꯥꯒꯠꯂꯛ ꯑꯗꯩꯗꯤ ꯑꯩꯁꯨ ꯄꯥꯝꯖꯕ ꯉꯁꯥꯏꯒꯤ ꯅꯣꯀꯤꯌꯥ C6ꯁꯤꯅ ꯑꯗꯨꯝ ꯀꯥꯞꯄꯒ ꯁꯨꯝ ꯊꯥꯒꯠꯄ ꯑꯗꯨꯒ ꯁꯨꯝ ꯊꯥꯒꯠꯄꯗꯩꯗꯤ ꯑꯩꯁꯦ ꯏꯟꯇꯔꯦꯁꯇ ꯂꯩꯔꯦꯕ ꯁꯥꯔ ꯗꯦꯕꯦꯟꯗ꯭ꯔ ꯍꯣꯏ ꯊꯦꯡꯅꯔꯛꯄ ꯍꯣꯠꯅꯔꯛꯄꯗꯒꯤꯀꯣ ꯑꯗꯒꯤ ꯇꯧꯕꯗꯩ ꯑꯩꯁꯦ DSLR ꯑꯃ ꯂꯩꯔꯒꯦꯅ ꯍꯥꯏꯕ ꯑꯩ DSLR ꯑꯃ ꯂꯩꯔꯦ ꯀꯦꯃꯦꯔꯥ ꯑꯗ ꯑꯩꯁꯨ ꯀꯥꯞꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯣꯐꯤꯁ ꯍꯜꯂꯛꯄꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯣꯃꯦꯟ ꯑꯃꯈꯛ ꯎꯏ ꯀꯩꯅꯣ ꯀꯪꯂꯥ ꯄꯥꯠ ꯄꯔꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯍꯜꯂꯛꯄꯁꯦ ꯑꯩꯁꯦ ꯊꯦꯡꯉꯦ ꯄꯨꯡ 9 ꯁꯨꯃꯥꯏꯅ ꯇꯥꯔꯝꯃꯅꯤ ꯅꯨꯡꯗꯥꯡꯒꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡ ꯉꯥ ꯌꯣꯜꯂꯤꯕ ꯂꯨꯕꯥꯛꯇ ꯌꯣꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯇꯧꯔꯒ ꯄꯔꯦꯡ ꯁꯥꯅ ꯒꯥꯔꯤ ꯐꯪꯗꯗꯅ ꯀꯪꯂꯥ ꯄꯥꯠꯀꯤ ꯁꯣꯔꯣꯛꯇꯨꯗ ꯄꯔꯦꯡ ꯁꯥꯅ ꯆꯠꯂꯦꯕ ꯑꯗꯣ ꯃꯈꯨꯠꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯄꯥꯏ ꯂꯥꯏꯠ ꯑꯃꯃꯝꯁꯨ ꯄꯥꯏ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯗꯣꯟ ꯍꯥꯏꯇꯥꯔꯦ ꯀꯣꯟꯗꯣꯟ ꯂꯥꯏꯠ ꯄꯥꯏꯕ ꯌꯥꯎꯋꯦ ꯑꯗꯨ ꯀꯥꯟꯁꯤꯗ ꯑꯩꯅ ꯚ꯭ꯌꯨꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯐꯥꯎꯈ꯭ꯔꯦꯕ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯀꯦꯃꯦꯔꯥꯗꯤ ꯌꯥꯎꯔꯛꯇꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯑꯦꯅꯤ ꯆꯠꯄ ꯃꯐꯝꯗ ꯑꯩ ꯀꯦꯃꯦꯔꯥ ꯑꯗꯨꯝ ꯄꯨꯔ ꯆꯠꯂꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯥꯝꯖꯕ ꯑꯩꯒꯤ ꯁꯣꯁꯦꯜ ꯂꯥꯏꯐꯁꯦ ꯌꯥꯝ ꯉꯥꯎꯖꯩꯌꯦꯕ ꯑꯩꯁꯦ ꯀꯥꯞꯄ ꯀꯥꯟꯗ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯐꯣꯇꯣꯗꯤ ꯀꯥꯞꯄꯛꯇ꯭ꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯅ ꯈꯜꯂꯒ ꯑꯩꯒꯤ ꯊꯤꯝꯁꯦ ꯉꯁꯥꯏꯒꯤ ꯁꯣꯁꯦꯜ ꯂꯥꯏꯐꯁꯤꯗ ꯁꯨꯝ ꯆꯠꯈꯤꯕ ꯁꯨꯝ ꯂꯥꯛꯈꯤꯕ ꯁꯣꯁꯦꯜ ꯂꯥꯏꯐꯁꯤ ꯁꯨꯝ ꯀꯥꯞꯄ ꯀꯥꯟꯗ ꯁꯥꯔ ꯗꯦꯕꯦꯟꯗ꯭ꯔ ꯍꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯅꯪꯒꯤ ꯂꯦꯟꯁꯀꯦꯞ ꯀꯥꯞꯄꯨꯅꯣ ꯑꯗꯨꯒ ꯅꯪꯗꯤ ꯐꯦꯁꯟꯕꯨꯛ ꯆꯥꯅꯔꯣꯏ ꯅꯪꯒꯤ ꯏꯁꯄꯤꯁꯦꯜ ꯁꯕꯖꯦꯛꯇꯤ ꯅꯪꯒꯤ ꯀꯦꯟꯗꯤꯠ ꯁꯣꯠ ꯅꯪꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯐꯦꯁꯕꯨꯛꯀ ꯄꯥꯏꯕꯗ ꯑꯃꯨꯛ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯨꯝꯐꯨ ꯁꯣꯠꯀ ꯍꯥꯏꯒꯦꯗꯣ ꯂꯨꯝꯐꯨ ꯁꯣꯠ ꯑꯩꯅ ꯃꯌꯥꯝ ꯍꯥꯏꯅꯕ ꯇꯥꯖꯔꯦ ꯂꯨꯝꯐꯨ ꯁꯣꯠꯁꯦ ꯑꯁꯦꯡꯕꯩꯗꯤ ꯀꯦꯟꯗꯤꯠ ꯑꯣꯏꯕꯗꯨꯅꯦꯕ ꯃꯥꯅꯦꯕ ꯑꯗꯨ ꯂꯨꯝꯐꯨ ꯁꯣꯠꯁꯦ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯈꯤꯕꯅꯦ ꯑꯩꯈꯣꯏ ꯁꯥꯔ ꯗꯦꯕꯦꯟꯗ꯭ꯔ ꯍꯣꯏ ꯅꯪꯒꯤ ꯂꯨꯝꯐꯨ ꯁꯣꯠꯇꯨꯅ ꯆꯥꯅꯩꯅꯦ ꯀꯥꯏꯅꯒ ꯐꯥꯒꯤ ꯑꯣꯏꯅꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯈꯤ ꯆꯥꯅꯧ ꯍꯥꯏꯅ ꯑꯩ ꯄꯥꯝꯖꯕ ꯏꯁꯥꯒꯤꯁꯨ ꯑꯣꯏꯕ ꯑꯗꯒꯤ ꯑꯍꯟꯁꯤꯡ ꯐꯣꯇꯣꯒ꯭ꯔꯥꯐꯔꯒ ꯑꯩꯈꯣꯏ ꯁꯦꯅꯤꯌꯥꯔꯁꯤꯡꯅꯁꯨ ꯅꯪꯗꯤ ꯑꯗꯨꯒꯤ ꯁꯕꯖꯦꯛꯇꯨꯅ ꯆꯥꯅꯩ ꯅꯪ ꯌꯥꯝ ꯈꯔ ꯀꯥꯞꯄꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯃꯌꯥꯝꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯀꯥꯞꯄꯅ ꯑꯩꯅ ꯍꯩꯇꯅ ꯀꯥꯞꯆꯕꯅ ꯈꯤꯇꯪꯈꯛ ꯑꯗꯨꯒ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯄꯅ ꯗꯃꯥꯗ ꯑꯣꯏꯕꯗꯨꯅ ꯑꯩꯒꯤ ꯀꯥꯞꯅꯤꯡꯕꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯥꯞꯅꯤꯡꯕꯒꯤ ꯕꯤꯠ ꯑꯃ ꯂꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯀꯥꯟꯗ ꯑꯩꯁꯦ ꯖꯤꯔꯤ ꯆꯠꯂꯁꯨ ꯑꯃ ꯆꯠꯂꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯂꯁꯨ ꯀꯦꯃꯦꯔꯥꯁꯦ ꯁꯨꯡꯊꯥ ꯊꯥꯗ꯭ꯔꯦ ꯑꯗꯨꯝ ꯖꯤꯔꯤ ꯆꯠꯂꯁꯨ ꯑꯩꯈꯣꯏ ꯂꯦꯛꯄ ꯈꯣꯠꯄ ꯂꯝꯕꯤꯗ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯂꯝꯕꯤꯒ ꯌꯥꯗꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯗ ꯂꯩꯀꯥꯟꯗꯗꯤ ꯑꯗꯨꯋꯥꯏꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯐꯪꯉꯦꯕ ꯑꯗꯨ ꯁꯣꯠ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯪꯈꯤꯕ ꯁꯣꯠꯇꯤ ꯑꯩ ꯅꯨꯡꯁꯤꯕꯤꯗ ꯑꯩꯈꯣꯏ ꯖꯤꯔꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡ ꯈꯨꯟ ꯍꯥꯏꯕ ꯈꯨꯟꯁꯦ ꯁꯤꯗꯩꯁꯤꯗ ꯑꯁ ꯅꯣꯡꯃ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯑꯃ ꯊꯥꯒꯠꯈꯤꯕ ꯏꯆꯦꯁꯨ ꯎꯔꯝꯒꯅꯤ ꯒꯣꯠ ꯃꯁ ꯀ꯭ꯔꯦꯖꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯩꯅꯣ ꯄꯤꯔꯒ ꯉꯥꯒꯤ ꯇꯨꯡꯒꯣꯟꯗꯣ ꯉꯥꯒꯤ ꯇꯨꯡꯒꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯊꯨꯟ ꯊꯣꯛꯄ ꯑꯅꯤ ꯇꯣꯡꯉꯗꯅ ꯃꯈꯨꯠ ꯁꯝꯅꯔ ꯆꯠꯄ ꯑꯃ ꯇꯨꯡꯗꯩ ꯀꯥꯞꯄ ꯑꯗꯨꯒꯤ ꯐꯣꯇꯣꯗꯣ ꯐꯪꯈꯤ ꯑꯗꯨꯒꯤ ꯐꯣꯇꯣꯗꯣ ꯐꯪꯕꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯔꯥꯎꯋꯦꯗꯤ
ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗ ꯑꯩ ꯏꯝꯐꯥꯜꯗ ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯈꯣꯏ ꯎꯄꯣꯠꯇꯦ ꯑꯅꯛꯄ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯒꯨꯝꯕ ꯂꯩꯔꯤꯕ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯀꯩꯁꯨ ꯐꯪꯄꯣꯠꯇꯦꯕ ꯎꯄꯣꯠꯇꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯎꯔꯨꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯒ ꯐꯣꯇꯣꯁꯨ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯃꯌꯥꯝꯁꯦ ꯁꯤꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯖꯒꯥꯗ ꯂꯩꯔꯤꯕ꯭ꯔꯅꯦ ꯀꯥꯏꯅꯒ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯒꯤ ꯑꯃꯔꯣꯝꯗꯗꯤ ꯅꯥꯎꯕꯅ ꯉꯁꯥꯏꯒꯤ ꯁꯤꯐꯥꯏ ꯑꯣꯏꯕꯒꯤ ꯀꯩꯅꯣꯗꯁꯨ ꯂꯩꯕꯅꯤꯅ ꯌꯥꯝ ꯇ꯭ꯔꯤꯞ ꯃꯐꯝ ꯃꯐꯝ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯐꯪꯗꯕ ꯃꯐꯝ ꯃꯌꯥꯝꯗꯁꯨ ꯆꯠꯄꯅꯤꯅ ꯉꯁꯥꯏꯒꯤ ꯀꯦꯃꯦꯔꯥꯗꯨꯅ ꯀꯦꯞꯆꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯁꯦꯌꯔ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯅꯣꯂꯦꯖ ꯑꯃ ꯑꯣꯏꯌꯦꯕ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯕꯗꯨ ꯀꯦꯞꯆꯔ ꯇꯧꯔꯛꯄꯗꯣ ꯑꯗꯨꯅ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯕꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯐꯣꯇꯣꯗ ꯀꯥꯞꯄ ꯃꯇꯝꯗꯨꯗ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯂꯥꯛꯑꯦ ꯁꯤꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ꯭ꯔꯅꯦ ꯁꯤꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ꯭ꯔꯅꯦ ꯑꯩꯗꯤ ꯏꯃꯤꯠꯃꯛꯅ ꯎꯔꯒ ꯑꯗꯩ ꯑꯩꯉꯣꯟꯗꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯨ ꯎꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯀꯩ ꯋꯥꯈꯜ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯍꯥꯏꯊꯔꯒ ꯈꯔ ꯂꯥꯞꯄ ꯃꯐꯝꯗ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯒꯨꯝꯕꯗ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯎꯕ ꯈꯔ ꯌꯥꯎꯒꯅꯤ ꯎꯗꯕꯅ ꯍꯦꯜꯂꯝꯒꯅꯤ ꯑꯎꯕꯗꯤ ꯈꯔ ꯈꯛꯇꯅꯦꯕ ꯎꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯋꯥꯇꯔꯐꯣꯜꯗ ꯇꯥꯕ ꯐꯖꯕ ꯂꯦꯟꯁꯀꯦꯞ ꯑꯣꯏꯔꯣ ꯑꯗꯒꯤ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯒꯤ ꯁ꯭ꯇꯥꯏꯜ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯗꯒꯤ ꯃꯣꯏꯒꯤ ꯃꯐꯝꯗꯨꯒꯤ ꯐꯖꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯝꯇ ꯎꯄꯣꯠꯇ꯭ꯔꯤꯕ ꯑꯗꯨꯒꯤ ꯁꯤꯟ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯥꯞꯄꯛꯑꯀꯥꯟꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯞꯂꯣꯗ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯅ ꯎꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯃꯥꯅꯤ ꯇꯧꯕ ꯃꯥꯅꯤ ꯁꯤꯒꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯁꯤ ꯂꯩꯔꯦ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯃꯌꯥꯝꯅ ꯌꯥꯝ ꯇꯥꯡꯕ ꯂꯩꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯇꯩꯗ ꯑꯝꯇ ꯍꯧꯄꯣꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯛ ꯁꯤꯔꯣꯏ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯗꯣ ꯁꯤꯔꯣꯏ ꯈꯪꯗꯕ ꯀꯅꯥ ꯂꯩꯒꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯣꯏ ꯈꯪꯅꯩꯕ ꯇꯧꯕꯇꯕꯨ ꯔꯤꯌꯦꯂꯤꯇꯤꯗ ꯎꯕꯗꯤ ꯃꯤ ꯈꯔ ꯈꯛꯇꯅꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯑꯁꯦꯡꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯎꯕ ꯐꯪꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯨꯝꯕ ꯑꯩꯈꯣꯏꯒꯨꯝꯕ ꯁꯤꯗ ꯐꯝꯃꯒ ꯐꯣꯇꯣ ꯄꯨꯜꯂꯞ ꯇꯧꯔꯀꯥꯟꯗ ꯑꯣꯏꯅ ꯌꯦꯡꯉꯒ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯒ ꯎꯕꯗꯤ ꯐꯪꯗ꯭ꯔꯒ ꯆꯥꯛꯑꯒ ꯂꯩꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯃꯌꯥꯝꯕꯨ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯏꯟꯇ꯭ꯔꯗꯛꯁꯟꯗ ꯄꯟꯈꯤꯕ ꯄꯨꯂꯤꯁꯃꯦꯟ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯑꯣꯅꯔഡ് ꯋꯤꯠ ꯕꯦꯁ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯑꯦꯋꯥꯔꯗꯀꯤ ꯁꯤꯗ ꯄꯤꯛꯆꯔ ꯑꯃ ꯂꯩꯔꯦ ꯑꯗ ꯁꯤꯒꯤ ꯃꯣꯏꯅ ꯔꯤꯀꯛꯅꯦꯁꯟ ꯇꯧꯔꯤꯁꯤꯅ ꯀꯔꯝꯕ ꯐꯣꯇꯣꯒ꯭ꯔꯥꯐ ꯀꯤꯗꯃꯛꯇ ꯇꯧꯕꯅꯣ ꯅꯠꯇ꯭ꯔꯒ ꯑꯣꯚꯔꯑꯣꯜ ꯁꯣꯁꯤꯌꯦꯜ ꯂꯥꯏꯐ ꯀꯚꯔ ꯇꯧꯕꯒꯤꯔ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯏꯆꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯥꯡꯕꯨꯅꯁꯨ ꯍꯪꯉꯛꯑꯦ ꯅꯪꯒꯤ ꯇꯥꯔꯤꯕ ꯐꯣꯇꯣꯗꯣ ꯀꯔꯝꯕ ꯐꯣꯇꯣꯅꯣ ꯀꯝꯄꯤꯇꯤꯁꯟꯅꯣ ꯀꯥꯏ ꯍꯪꯉꯛꯑꯦ ꯑꯗꯣ ꯃꯁꯤ ꯑꯩꯅ ꯑꯗꯨꯝ ꯈꯪꯉꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯀꯝꯄꯤꯇꯤꯁꯟ ꯅꯠꯇꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯀꯝꯄꯤꯇꯤꯁꯟ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯦꯋꯥꯔꯗꯁꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯀꯝꯄꯤꯇꯤꯁꯟꯗꯗꯤ ꯁꯨꯃꯥꯏꯅꯗꯤ ꯍꯥꯏꯔꯛꯑꯔꯣꯏꯕꯀꯣ ꯍꯥꯏꯕꯗꯤ ꯃꯥꯅꯤ ꯃꯥꯅꯤ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯂꯥꯏꯐꯇ ꯕꯦꯁ ꯇꯧꯔꯒ ꯉꯁꯥꯏ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯂꯥꯏꯐꯀꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯐꯣꯇꯣ ꯀꯥꯞꯄꯒ ꯑꯩꯅ ꯋꯥꯔꯛ ꯇꯧꯖꯔꯤꯁꯦ ꯁꯤꯁꯤꯒꯤ ꯑꯩꯒꯤ ꯋꯥꯔꯛꯁꯦ ꯃꯣꯏꯅ ꯈꯪꯕꯤꯔꯒ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ AR ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯝꯄꯤꯇꯤꯁꯟ ꯅꯠꯇꯦ ꯃꯁꯤꯗꯤ ꯅꯪꯒꯤ ꯍꯣꯏ ꯐꯣꯇꯣꯒ꯭ꯔꯥꯐꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯁꯄꯦꯛ ꯁꯣꯁꯤꯌꯦꯜ ꯂꯥꯏꯐꯇꯨ ꯐꯣꯇꯣꯗꯨꯅ ꯎꯠꯂꯛꯄꯒꯤ ꯑꯗꯨꯗ ꯑꯣꯏꯅ ꯔꯤꯀꯛꯅꯥꯏꯁ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅꯁꯨ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯈꯔ ꯂꯧꯈꯠꯆꯔꯕꯗ ꯖꯁꯇꯤꯁ ꯐꯣꯔ ꯃꯣꯍꯝꯃꯗ ꯐꯥꯔꯨꯛ ꯈꯥꯟ ꯁꯤꯗꯁꯨ ꯌꯥꯝ ꯐꯖꯅ ꯑꯅꯧꯕꯗ ꯁꯤꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯀꯚꯔꯦꯖꯁꯤꯁꯨ ꯅꯥꯎꯕꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯃꯌꯥꯝꯁꯤꯅ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯚꯥꯏꯂꯦꯟꯁꯁꯤꯗ ꯁ꯭ꯇꯦꯟड ꯑꯞ ꯇꯧꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯅ ꯀꯚꯔ ꯇꯧꯔꯛꯑꯒ ꯎꯠꯄꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯐꯦꯁꯕꯨꯛ ꯄꯥꯏꯕꯤꯕ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯤ ꯃꯃꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤꯕꯨ ꯐꯣꯂꯣ ꯇꯧꯔꯒ ꯃꯥꯒꯤ ꯅꯥꯎꯕꯒꯤ ꯋꯥꯔꯛ ꯍꯧꯖꯤꯛ ꯔꯤꯀꯛꯅꯥꯏꯁꯁꯨ ꯇꯧꯔꯕ ꯁꯤ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯐꯣꯂꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯁꯣꯁꯤꯌꯦꯜ ꯑꯦꯁꯄꯦꯛꯁꯦ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗ ꯁꯤꯗꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯕꯒꯤ ꯂꯧꯔꯤ ꯁꯥꯟꯅꯕꯒꯤ ꯐꯣꯇꯣ ꯑꯃꯁꯨ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯧꯖꯔꯛꯄ ꯈꯔ ꯀꯨꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯝꯂꯞꯅ ꯅꯥꯎꯕꯗꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯤꯇꯪ ꯕ꯭ꯔꯤꯐꯤꯡ ꯇꯧꯖꯒꯦ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯀꯔꯤꯒꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯥꯎꯕꯅꯁꯨ ꯍꯥꯏꯔꯤꯗꯣ ꯁꯨꯃꯥꯏꯅ
Manipur akoina sifai oirakanda akoise nungsina yengbide mayamna kina tamthina yengbagi amasu leire natra aduna akoina haisi society khudingmakta afaba phattabasi animakti lei aduga akoina phattaba dagi akoi criticism sina akoigi society sida yamna helba oina uba aduga akoigi empowerment tauba mayamda thagatpa they thagatpa haise akoini kai khumna ba utpase akoida dum yamna inspirational oiba ma poidana aduna sigumba se henkatna bagi damakta akoina program asi hodokchabani aduga aina chahi taruk sure hujik akoigi finding the voice interview tawjarakpase aduga akoina manipur gi talent ne hairaga yamna contributions art oiro adagi cinema da oiro any tawbasi akoina interview tawba chachabada yamna kainta recognition leitaba aduga appreciation leitaba mayamsi urakanda akoina masidi thagatchari haibasi leiragadi akoina thagatpagi akoi masen wari sabagi amana ama sarakanda su akoina recognition se phangani aduga amaromda akoina thagatpasi akoina heitre na khalaina sum khanbada ko heitabasi khara heinaba aduga toina seasonana ba gidamakta hodokchabani haibetare aduna masida akoina akoigi life sida sigi thagatchari sina loiba nate akoina pamjari si Thagatchari haiba kano se practice se tauba akoina akoigi family member akoigi near in and around the labor me dagi akoina professional level da su labor cause any different aspect of life the labor mayam mi akoina any thagatning ba labor se akoina free and frank tauba ai de Facebook makta hairone ayam bada aina sum yeng bakanda akoigi manipur gi marakta kanano mana achievement ama phang base akoina share tawbase khara watpane ain sum yengjabada post ama lakpa kanda share tawbibase khara watle ado share tawbasi aina pamagadi share tawbudo akoi thagatpa aduga support tawba makhal amane na khanjai ko aduna tawje tawngari sing sibo ba khoi mai system se mi se kitang kaya ni asoi ba ang kitang ukanda khoi eka hatu pidogi sam na ha khoi uji angang ama keno da Facebook da viral video go heliba ngasai angang dina di ngasai ngaki time pass hoina mayawdi entertainment hoina mayam nuaina ba khara isai sakoni khangdi dialogue tawdi khangdi adumaina toga tawbi ba haitare ko adugumbo sigi moina record ta horaga adu paktrega ada paktrega kaya ga hairaga kai haini sida biba adugumba mi afabam ta ha thagat biben mohutta ko amana amabu eka sida dugi eka aidi tasengna asoiba ma ubuda sida dugi ngai ba mi tam kongai amane ba tasengna sumaina aphagi finding the voice na sumaina aphagi Thagatchari haiba sumaina program sing base masi yamsina aigi site de yam phaba amani yamna tawjaba haitare masi yam phayena haijage okay ada aina su yam nongai sumaina naubana su support tawbirakpa aduga akoigi ngasai aina haijari bise society amada akoi plus and minus ti doin lei aduna lei tabanna tel lei aduga akoina ngangna da wane ba aduga akoina finding the voice in a focus tawrisina akoigi positive oiba progress laina ba peace adagi akoi understanding laina ba positive oina kamaina sinsigi haina akoi masen support tawborom da chatna bagi damakta tawjabani aduna yengbiriba mayamsu akoigi program asi support tawbiraga di share tawbiyu akoi na mayam da akoigi mi mayamsi media na ipidre natragana cover tawbidre haidoi sakudi akoi masen na si pamadi mai se phaine natraga mana tawriba thabaksi phaine na akoigi population kyam yamina yengu akoi mayam doina mangna share tawradi kadabagi damakta akoi content se lairoi doina ba aduna aina mayam da haijaningi di chain se mingonda khut thilaga asman tawraktre adu tawraktre haidoi sakudi aina kai tawba yage na khallaga Facebook da most of the time akoigi views isu aina yengjaba kanda phone da yamba na yenge aduna Facebook, YouTube, sidano phone da yamba yengbani na pamagadi just share tawbiyu, like tawbiyu, subscribe tawbiyu, mi du support tawbiyu, haibadi akoina mana tawriba thabaktu da free da akoida piri neba. For example, naubana hujik photo tawrisi kaisu naubada akoina pisa piruba laite. Adois akoida piriba landu di yengone.
ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯐꯪꯗ꯭ꯔꯕ ꯃꯐꯝꯗꯨꯒꯤ ꯐꯣꯇꯣꯗꯨ ꯀꯥꯞꯄꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯑꯦꯁꯄꯦꯛꯇ ꯄ꯭ꯔꯣꯇꯦꯁꯄꯨ ꯑꯣꯏꯔꯣ ꯑꯗꯨ ꯀꯥꯞꯄꯤꯕ ꯑꯩꯈꯣꯏꯅ ꯌꯥꯎꯕ ꯐꯪꯗꯕ ꯄꯣꯠꯇꯣ ꯁꯨꯃꯥꯏꯅꯁꯨ ꯇꯧꯔꯤꯅꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯌꯥꯎꯕꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯗꯤ ꯎꯕꯗꯨꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯗꯤ ꯁꯦꯌꯔ ꯇꯧꯕꯤꯌꯣꯅ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯃꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯦꯖ ꯑꯁꯤ ꯑꯁꯨꯃꯥꯏꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯀꯩꯅꯣ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯖꯟꯗꯀꯣ ꯅꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯁꯨ ꯐꯨꯜ ꯇꯥꯏꯝ ꯊꯕꯛ ꯇꯧꯔꯒ ꯂꯩꯖꯕꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯉꯥꯡ 2 ꯂꯩꯖꯩ ꯑꯗꯨꯏꯁꯨ ꯑꯩꯒꯤ ꯕꯤꯂꯤꯐ ꯑꯃꯗ ꯑꯩꯅ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯑꯦꯊꯅꯤꯛ ꯒ꯭ꯔꯨꯞ ꯌꯥꯝ ꯂꯩꯗꯅ ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯤ ꯊꯥꯒꯠꯆꯔꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯃꯤ 1001 ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯦꯚꯦꯜꯗ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯅꯥꯅꯣꯝꯗ ꯌꯦꯡꯈꯠꯄ ꯑꯩꯈꯣꯏꯅ ꯂꯨꯛꯑꯞ ꯇꯧꯕ ꯑꯩꯈꯣꯏꯅ inspiration ꯐꯪꯕ ꯃꯤ ꯃꯌꯥꯝꯗꯣ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯗꯣꯝꯅ inspired ꯑꯣꯏꯈꯤꯕ ꯃꯤ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯎꯠꯂꯛꯇ꯭ꯔꯒꯗꯤ ꯑꯗꯣꯝꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ inspiration ꯇꯧꯕꯤꯕ ꯃꯤꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯔꯒ ꯊꯥꯒꯠꯄ ꯎꯠꯁꯤ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯥꯎꯕꯅ ꯉꯁꯤ ꯀꯔꯤ ꯅꯣꯃꯤꯅꯦꯁꯟ ꯀꯅꯥ ꯅꯣꯃꯤꯅꯦꯁꯟ ꯇꯧꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯂꯩꯔꯦ ꯑꯍꯥꯟꯕꯗ ꯅꯥꯎꯕꯒꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯃꯤ 3 ꯈꯟꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯑꯍꯥꯟꯕꯗ ꯅꯥꯎꯕꯒꯤ ꯄꯔꯁꯅꯦꯜ ꯂꯦꯚꯦꯜ ꯄꯔꯁꯅꯦꯜ ꯂꯥꯏꯐ ꯄꯔꯁꯅꯦꯜ ꯁ꯭ꯄꯦꯁꯇ ꯅꯥꯎꯕꯗ ꯏꯝꯄꯦꯛ ꯇꯧꯈꯤꯕ ꯌꯥꯝꯅ ꯀꯥꯎꯔꯔꯣꯏꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝꯅ ꯇꯧꯕꯤꯃꯟ ꯎꯠꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃ ꯈꯟꯒꯠꯄꯤꯔꯒ ꯃꯥꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ ꯇꯧꯖꯒꯦꯁꯦ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯖꯒꯦ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯂꯥꯏꯐꯁꯦ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯂꯥꯏꯐꯇ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯝ ꯐꯖꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯃꯛꯇ ꯑꯦꯅꯤ ꯀꯩꯅꯣ ꯀꯟꯗꯤꯁꯟꯗ ꯑꯩꯕꯨ ꯍꯦꯜꯞ ꯇꯧꯕꯤꯕ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯉꯁꯥꯏꯁꯦꯗ ꯐꯣꯇꯣ ꯑꯃ ꯀꯩꯅꯣ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯦꯀꯥꯎꯟꯗ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯄꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯍꯤꯁꯇꯣꯔꯤꯗ ꯊꯝꯕꯗꯣ ꯔꯤꯁꯦꯟꯁꯤ ꯑꯣꯀꯦ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯌꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯁꯤ ꯊꯥꯒꯠꯂꯤꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯅꯤ ꯈꯣꯡ ꯃꯇꯣꯟꯗꯒꯤ ꯍꯧꯔꯒ ꯀꯣꯛ ꯃꯇꯣꯟꯐꯥꯎꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯑꯋꯥꯠꯄꯕꯨ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯕꯕꯨ ꯑꯣꯏꯔꯣ ꯑꯋꯥꯕꯕꯨ ꯑꯣꯏꯔꯣ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯁꯤꯌꯥꯔ ꯇꯧꯔꯒ ꯃꯥꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯏꯕꯥꯅꯤꯁꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯒ ꯊꯕꯛꯁꯤ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕꯁꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯁꯨ ꯑꯣꯏꯔꯛꯄꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯃꯥꯁꯦ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯗꯨꯗꯤ ꯕꯦꯕꯤ ꯁꯦꯜꯁꯤ ꯍꯥꯏꯕꯅꯦꯕ ꯍꯥꯏꯕꯗꯤ ꯅꯥꯎꯕꯒꯤ ꯂꯥꯏꯐꯇ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯦꯅꯤ ꯑꯦꯆꯤꯚꯃꯦꯟ ꯑꯦꯅꯤ ꯅꯪꯒꯤ ꯄꯥꯝꯖꯕ ꯊꯕꯛ ꯑꯦꯅꯤꯗ ꯅꯪꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯦꯌꯔ ꯇꯧꯃꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯄꯔꯁꯅꯦꯜꯒꯤ ꯑꯦꯔꯤꯌꯥꯗꯗꯤ ꯃꯥ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯦꯚꯦꯜꯗ ꯅꯥꯎꯕꯅ ꯃꯅꯤꯄꯨꯔꯒꯤ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯩꯅꯣꯝꯃ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯤꯁ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯗꯨꯒ ꯑꯗꯣꯝꯂꯣꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯤ ꯑꯃꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯤ ꯃꯁꯤꯁꯦ ꯀꯩꯅꯣꯅꯦ ꯃꯤꯒ ꯑꯇꯩ ꯋꯥꯈꯜꯗꯤ ꯇꯁꯦꯡꯅ ꯃꯥꯟꯅꯔꯣꯏ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯩꯒꯤ ꯃꯣꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯤꯞ ꯑꯩꯈꯣꯏ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯑꯦꯄꯤꯁꯣꯠꯁꯤꯗ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯥꯅ ꯇꯧꯔꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯁꯤꯗꯁꯨ ꯃꯇꯧ ꯇꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯂꯩꯕ
Sisina ay tamo sa yam tina ay Thagatchari. Koina Pradip Khondrakpam bodybuilder oina leiba magi thabak aduga magi contribution sigi maramda kitang ga haibiyo. Mana to wasi sisi kaino ni masina pagi ki tamo Pradip che. Masi SIV positive oil si 2000 SIV positive oil. Masi na ba matunda pagi doctor yen kanda masi confirm ta si test of matam SIV positive oil 2000 ni magi tamo Pradip. Ado tamo doctor ka yaro ku thago ka ni. High out of minimum way and middle class. I thought man, this was over the young sound kind of a team out Machina, having an option of a yard. An option of a yard, and then say from the team outside was almost a further than doing that. To farm a cradle once. Farmer 2003 the game was Jim Channel. Don't predict. But 2003 the Jim Channel for guys from Horizon for guys in 2006 the Masi 60 kg the Masi fast cannot trade 2006 competition bodybuilder competition the Manipur trade Masi adugi matugina asigi kaino thopasi 2006 ta thopasi sisigi makata haidi wasagi 2006 da wasagi mari position je Manipur second position tai 2000 magi parga yeng se 2003 dagi 2002 da mase SID pe 2003 3 years da mase gym sana ba hore 3 day 4 5 6 3 years da mo mase competition na ba second position ta ne adu 2007 da next year da mase first position goal lo Mr. Manipur ta aduna adu matang ma 2008 da me da chalaga national level sana ba hore 4 position aina sulta da da on par di ai sum yeng ba ma to ai ne ka Allah ai sum yeng ka da theng ai ne sum theng na ko kai no do ba ai ai dai adu ma 2009 da ma se ai kana da third da ba haibati zik yamna nawbana Pradip Khondrakpam da yamna inspiration lady se masi me yamna koigi society da hai tare ko HIV kena positive lairamni kemta tawba ngamaroi aina brush off tawgibasi mana kemta give up tawdana adu fight tawrakanda bodybuilder ama oiraga healthy eating adagi healthy way of living gi adugumba romda chatlakanda mayamda inspiration oirine ba haidi koigi society da dum sigumba problem HIV gi problem se dum laibani aduga yamna demoralize oina laiba koigi segment of people that yamna inspirational oiraga mana tokthorpa aduga ma kari gi tawba ngamoi aina tawraga yam healthy oina hujik ho laibagi lifestyle si urakanda koina nawbana mabu koi Thagatchari program sida nominate tawbani hoi se hoi tamogi ki taw Pradip ki to iba magi mongonda ina pero to Thagatchari ena mongonda ina best picture do maram di sagi koi nisa da hana laisuraga leiraba aduga nisa si koi seng hagadi ai se kano latchut le wangang bahidabagi ne sibudi adum haiju haisera ke se koi taw nisa sa me hana nisa sa targa su masi nisagi Haduaga, Masafa Bolonda, La Ami. Heading a say, Hannah also the Romosu, Wanda Ganta, a fable of the Lapas. Hannah Ganta, the Fatable of the cannot talk to be Fatable of the Secretary to be, Mayam like a shoe and whatever. Although I say, Hannah Palam Dragasu, Hannah Nishapan as Aramagasu. Corner that the must have more fun of a body builder as Hanakana, Mana Piva message in Manipur. I'm so vision of never Mana Piz, must see a British heart about the tall, the lady, play the Narons, announcing plus 11 to it. Carib announcing the Buddha Sartre number 4 started, the Shaggy Park to tall, the Mayans. I said before you on Magasu Shata and Magasu, so my Aquati Shataga, I would smile at some of the Yanu Shuka, have messages some of the Chino Mabina in a Taba, I'm Chinanu Shizaba,
amadi akoina su matau tambanga maroidaba ama oibse ama oieba Okay. Habiti huzik aina khangjabada huziki ngasagi ahambada mana drugs sizinaramakanda magi adugi life to dagi pura turn around tawrakanda sumaina body builder oirakpagi example do akoigi society da huzik hairisi currently the akoigi naha yamna young oiraba class 11 12 da bhauta drug addict ki mi yam leirise si da masina role model oiraga example oina piraga aina sumaina drug kumba chabasi phattaba lambi ni sigi healthy living adagi somlom da chatkadabani haibagi message adugi cause from the akoigi society da adugumba message pi bagi damakta neba yam nungai tabada aduga naubunadi personally unabirabra kamain tawe tamu predict se ai personally ke unadri hai se masak si khange aga unadri hai jaro no angka damna chimba tanja amakha oiba ai su ai gi event amakha ki mi la aga ngai aga leiba timing oiba adagi tamo su akoi thunganda pot leiba oiba moi tamo gi mamana sing hai tare ko tamu predict adu mai toroga nauba hai Facebook ta sum thengna rabani na ko comment ko pina ba like nu tong na men khangna ka ne sai reality na thengna ka di tamo ai si thang thuri matang cha ba amda mo pa na ai china amu una se ko tamo ya tamo gi kano se amna phasai ko dei di tamo na to to mayam si se adu ko na na ko support to deri ka ha khut ka songna ra ga me ai phar mai tamo ga reality na thengna gi se only 2 minute phar mo Okay, adoisu akoigi media, social media na akoigi message adagi kanana kari tauri habisi na connect taurakanda ngasagi naubana Pradepu smaina thagat pada kwaidagi Manipur gi ne aina hangappa kanda khallaga akoigi mi meyam leiri marak sida khangka leine ba yam dangai adu khangka pirakpagi tamakta daga matang asidai photo matang pukhatjarake sida huzik akoigi naubana Manipur gi level da contribute tawbagi damakta Pradip Khonrakpam currently body builder oina leibiriba bu thagatpa uchari nolokpa uchari mayam da akoigi Manipur gi angang inkhalaiba singda drug chabagi adomnom da leibagi mahutta lambi anauba healthy living rom da chatpagi inspiration pibibagi damakta akoigi finding the voice ki Thagatchari gi program sida thagat pochari duga aina su akoigi vision da akoi Manipur gi level da thagat pirakpa mi meyam se akoi na mok moi gi maram da hena khangna research tawraga aduga akoi gi show da mok la akanda moi gi wari se feature tawbagi aina asa tawjari aduga akoi na kona larik ama phongjage na khalle 1001 people of Manipur raina aduga akoi gi inkhalaiba angang sing aduga akoi masen akoi bhauda kanana kari taurige se khangde dana aduna akoi na reference oina Manipur gi 1001 people si akoi gi own people na thagalak pangaktani na akoi na maina tawrakanda role model gi movement hai batare adumaina tawjage na akoi na project si tawjabani yam ngai ngasi Pradip Khonrak Bambu gi damakta akoi na kitang magi maramda nainare aduga tum koina so akoi na magi maramda hen na magi work si khangna bagi damakta akoi na mok akoi gi forum sida interview masinjage nai asa tawjari mathang tarakpada naubana akoi gi world level da Thagatchari gi akoi program sida world level da kanana inspire tawi haibatu makhatana haibiyo international level di kai sadupi khakle daina mayang ngam maina kai international model ni ase daina mayang ngam se ro masi tase ka social life da aina khuma khara share to khara di masi kai Delhi da kai not sel ni ina Delhi police ka manaraga kai thabak to ba to no ti thang do masi Delhi police ka nei jarga kai no ai man to North East oina sai awana taraba ana buero chatra right ta khana se buero Delhi si dirang phate da aduna apni ore e ko mo so ko mo da
ꯉꯁꯥꯏꯒꯤ ꯃꯥꯒ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀ ꯃꯥꯟꯅꯔꯒ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯤ ꯄ꯭ꯔꯖꯥ ꯑꯅꯥꯕ ꯑꯃ ꯂꯥꯛꯑꯒꯁꯨ ꯗꯦꯜꯂꯤꯗ ꯑꯅꯥꯕ ꯑꯃ ꯂꯥꯛꯑꯒꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏ ꯅꯨꯡ ꯋꯥꯠꯄ ꯑꯣꯄꯔꯦꯁꯟ ꯀꯩꯀꯩ ꯇꯧꯕ ꯏ ꯅꯨꯡ ꯋꯥꯠꯄ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯦꯛꯇ ꯆꯦꯜꯂꯒ ꯍꯦꯛꯇ ꯄꯤꯕꯤꯕ ꯃꯣꯏꯅ ꯍꯦꯛꯇ ꯁꯤꯟꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯅꯥꯕꯁꯤꯡ ꯃꯄꯥꯟꯗ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯃꯄꯥꯟꯗ ꯂꯩꯇꯕ ꯈꯣꯠꯇꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯗꯦꯠ ꯕꯣꯗꯤꯗꯣ ꯁꯣꯝꯗꯗꯤ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯀꯥꯡꯕꯨ ꯈꯔ ꯌꯥꯎꯕ ꯍꯥꯏꯗꯤ ꯌꯥꯎ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯍꯦꯛꯇ ꯑꯗꯨꯋꯥꯏꯗ ꯍꯦꯛꯇ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯍꯦꯛꯇ ꯄꯣꯠꯂꯣꯏ ꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯏꯁꯀꯤꯗꯃꯛꯇ ꯑꯥꯗ ꯗꯦꯜꯂꯤꯗ ꯂꯩꯖꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯁꯦ ꯏꯁꯀꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯗꯦꯜꯂꯤꯗ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯇꯝꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯌꯥꯝꯅ ꯄꯋꯥꯔ ꯂꯩꯕꯤ ꯏꯆꯟꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯥꯎꯕ ꯑꯩꯈꯣꯏ ꯅꯥꯎꯕꯅ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯍꯪꯕꯗ ꯖꯦꯅꯔꯦꯜꯂꯤꯀꯣ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯅꯠꯇꯕ ꯑꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯏ ꯑꯗꯨꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯄ꯭ꯋꯥ ꯅꯥꯎꯕꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯀꯤ ꯊꯥꯒꯠꯆꯔꯤ ꯁꯣꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯒꯔ ꯑꯣꯏꯔꯤꯕ ꯗꯥꯌꯥꯅꯥ ꯃꯌꯥꯡ ꯂꯝꯕꯝꯅ ꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯂꯩꯕ ꯗ ꯄꯨꯂꯤꯁꯀ ꯈꯨꯠ ꯁꯝꯅꯔꯒ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇ ꯂꯤꯗ ꯇꯧꯕꯤꯔꯤꯕ ꯃꯥꯕꯨ ꯊꯥꯒꯠꯄ ꯎꯠꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯗꯥꯌꯥꯅꯥꯒꯤ ꯐꯣꯇꯣ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯩꯅ ꯃꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯗꯥꯌꯥꯅꯥ ꯃꯌꯥꯡꯂꯝꯕꯝꯅ ꯃꯥꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯤꯁꯦꯁ ꯋꯥꯔꯜड ꯋꯥꯏꯗ ꯏꯟꯇꯔꯅꯦꯁꯅꯦꯜ 2017 ꯁꯤꯡꯒꯥꯄꯨꯔꯗ ꯃꯤꯁꯦꯁ ꯑꯦꯝꯄꯥꯋꯔꯤꯡ ꯁꯕꯇꯥꯏꯇꯜ ꯐꯪꯈꯤꯕꯒꯤ ꯄꯤꯛꯆꯔꯅꯤ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯒꯔ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯣꯗꯦꯜ ꯑꯣꯏꯅ ꯂꯩꯕꯇ ꯅꯠꯇꯅ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯕ ꯑꯗꯨꯒ ꯋꯨꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟ ꯂꯣꯝꯗ ꯌꯥꯝꯅ ꯕꯤꯂꯤꯞ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯒ ꯅꯣꯔꯠ ꯏꯁꯀꯤ ꯃꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗ ꯍꯦꯜꯞ ꯇꯧꯕꯒꯤ ꯂꯤꯗ ꯇꯧꯔꯒ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯕꯒꯤꯗꯃꯛꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯉꯁꯤ ꯅꯥꯎꯕꯅ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯇꯧꯔꯒ ꯎꯠꯆꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯆꯔꯤꯒꯤ ꯅꯣꯃꯤꯅꯦꯁꯟꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯥꯏꯟ ꯑꯣꯐ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯦꯅꯤ ꯅꯥꯎꯕꯅ ꯀ꯭ꯋꯦꯁꯟ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯟꯅꯤꯡꯕ ꯋꯥꯔꯤ ꯑꯩꯅ ꯍꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯤ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯂꯥꯁꯀꯤ ꯑꯣꯏꯅ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯅ ꯉꯁꯥꯏ ꯊꯝꯕꯗ ꯏꯆꯦꯗ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏ ꯑꯣꯏꯔꯛꯄꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤ ꯄꯣꯠ ꯑꯃꯈꯛ ꯍꯥꯏꯌꯨ ꯍꯥꯏꯕꯗ ꯑꯩꯅ ꯍꯥꯏꯍꯧꯗꯕ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯑꯩꯁꯦ ꯊꯧꯔꯦ ꯑꯗꯨꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ ꯉꯁꯥꯏꯒꯤ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯅ ꯁꯤꯐꯥꯏꯁꯨ ꯑꯣꯏ ꯐꯣꯇꯣꯁꯨ ꯀꯥꯞꯄꯤ ꯑꯗꯨꯒ ꯐꯣꯇꯣꯒ꯭ꯔꯥꯐꯤꯁꯨ ꯇꯧꯋꯤ ꯁꯤꯐꯥꯏꯁꯨ ꯑꯣꯏ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯀꯟꯐ꯭ꯌꯨꯁ ꯑꯃ ꯂꯩꯕꯁꯦ ꯃꯣꯏꯗ ꯑꯉꯛꯄ ꯑꯃ ꯂꯩꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯆꯥꯟꯅꯕ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯑꯩꯁꯦ ꯂꯥꯛꯄꯅꯦ ꯄꯨꯡ 9:30 ꯗ꯭ꯌꯨꯇꯤ ꯆꯠꯀꯗꯧꯕ ꯑꯃꯈꯛ ꯑꯩꯁꯦ ꯂꯥꯛꯑꯦ ꯌꯨꯝꯗꯒꯤ ꯂꯥꯛꯑꯀꯥꯟꯗ ꯌꯨꯝ ꯁꯦꯀꯦꯟ ꯑꯃꯗꯅꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯀꯥꯟꯗ BOC ꯃꯄꯥꯗꯤ ꯅꯠꯇ꯭ꯔꯦ BOCD ꯌꯧꯗ꯭ꯔꯤꯉꯩꯒꯤ BOC ꯑꯅꯤꯒꯤ ꯀꯥꯔꯛ ꯑꯗꯨꯋꯥꯏꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯨꯃꯦꯟ ꯑꯃꯈꯛ ꯑꯩꯅ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯐꯣꯇꯣꯗꯨꯁꯨ ꯑꯗꯨꯝ ꯑꯩ ꯀꯝꯄꯤꯇꯤꯁꯟꯗ ꯑꯗꯨꯝ ꯋꯤꯅꯔ ꯑꯣꯏꯈꯤ ꯐꯥꯔꯁ ꯇꯥꯈꯤ ꯑꯣꯟꯂꯥꯏꯟ ꯐꯣꯇꯣ ꯀꯟꯇꯦꯁꯇ ꯑꯩꯁꯦ ꯑꯗꯨꯒꯤ ꯐꯣꯇꯣꯁꯦ ꯋꯤꯅꯔ ꯑꯣꯏꯈꯤ ꯑꯗꯨ ꯐꯣꯇꯣꯗꯨꯁꯨ ꯁꯣꯁꯦꯜ ꯂꯥꯏꯐ ꯑꯗꯨꯒ ꯐꯣꯇꯣꯁꯦ ꯑꯩ ꯀꯥꯞꯄꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯌꯥꯝ ꯀꯥꯞꯅꯤꯡꯕ ꯑꯃꯈꯛ ꯐꯥꯎꯈꯤꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯒꯥꯔꯤꯁꯦ ꯈꯥꯝꯃꯒ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯂꯧꯊꯣꯛꯀꯥꯟꯗ ꯑꯩꯁꯦ ꯂꯨꯝꯃꯒ ꯃꯥꯁꯦ ꯁꯨꯝ ꯆꯠꯂꯦ ꯑꯩꯁꯦ ꯁꯨꯝ ꯈꯣꯡꯅ ꯁꯨꯝ ꯆꯠꯂꯦ ꯒꯥꯔꯤꯁꯦ ꯊꯝꯃꯝꯃꯒ ꯂꯨꯝꯃ ꯁꯨꯝ ꯆꯠꯀꯥꯟꯁꯤꯗ ꯃꯤꯅꯤꯠ 15-20 ꯆꯪꯉꯦ ꯑꯩꯒꯤ ꯄꯥꯝꯖꯕ ꯁꯣꯠꯁꯦ ꯑꯩ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣ ꯄꯨꯡꯈꯥꯏ ꯑꯃ ꯃꯌꯥ ꯆꯪꯈ꯭ꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩ ꯁꯣꯝꯗ ꯗꯤꯇꯤꯂꯦꯁꯦ ꯀꯥꯎꯔ ꯑꯩ ꯀꯦꯃꯦꯔꯥ ꯄꯥꯏꯔ ꯈꯨꯠ ꯊꯥꯡꯒꯠꯈ꯭ꯔꯗꯤ ꯑꯩꯁꯦ ꯉꯥꯎꯕꯤꯅꯦꯕ ꯑꯩꯒꯤ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯑꯩꯒꯤ ꯐ꯭ꯔꯦꯝꯗꯣ ꯐꯪꯗ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯉꯥꯎꯔꯒ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯐꯪꯉꯦ ꯑꯩꯁꯦ ꯍꯔꯥꯎꯔꯦ ꯀꯦꯃꯦꯔꯥ ꯕꯦꯛ ꯍꯥꯞꯆꯤꯟꯖꯔꯒ ꯑꯣꯐꯤꯁꯇ ꯌꯧꯔꯀꯥꯟꯁꯤꯗ ꯑꯩꯁꯦ
duty the lois at night there by Shinlang. I told her, I see Miss Sagi to go yaw. I think obsessing what I did go yaw. ST there comes out after a quarter of that. I think was I in Machine was saying you would hold the beginning at the was I palm the road, I give photography. Adu book on the personal duty book that in the Yawe. I don't know, Sagi. When I got performed on the Sagi, when I got first to the Tagala photos, photo copies mean at the Yang Iba, Babuchinaga, the Yang Mamatum, the Lai Yang Bawane, photo Maka, Matam Sangi, the Pung Sangi, timing, the my situation. I'm a sanging, a quena, Kenatoga, put up there, couple of bank and Tagala, Tagala Matam, photo of the Pazari, a CD Pai Pump, the friend away, I can't appoint my am the Yang, Kato, my answer about photo to Tagala, my ship photo, couple Matam, the Kian, when you are away, come with the Vida, around kind of photo, don't talk a lot of the watermark like a mind of being a task, the photo, do photography, a dark photography, I do editing, a die editing, and Facebook to the Tagala Puyawa, and the Tagala. I give work keep Beludo, I'm not any Numitu Sune Kanglagi Mumangi, views in absolutely view never in a copy. I should come like up. My own a cup of Kanglaga, I ain't a cup of Kanglaga, and Canada. Can you has a day happened? I might copy the Kanglaga, so I do I mean a copy and go copy. I have to buy but the Panga Honda was Tarak Pangai, I did Esmatamali Matawali Pajama Sagi blue sky color, there's a blue color with the Kapapaganda. No, I never. Adu Kapa, other Kapung, Ani Hum sang, Adu Kap the Rungai. I want I do should try put off the boy, and copies. I want a couple that I do give photo the round Kangladi. Mobile any share I don't gender, I do Sagi camera, the less, Matasi the thumb. I want to do Kanosi, Kogo, you can change the by shit. I do Leva Macarium, Upobanese, pre-ticket. I got the hung the Honda, but I want a couple of photo. I don't me a day Canada, I got. Tàu các công tàu cái các các thằng là cái này tôi cũng bây giờ mới xin tôi đi làm photographer tôi đi làm ngoài giờ tôi now when I receive photo ama photographer amana kapak pasi magi matam changba aduga matam duda natana magi yamna passion oina thabak tu puthok charaga photo chama kapada ama ne pathagalai se ngasagi shot chama mu kapada khalla kanda Sina Pazare, Mayam the Shadow again, a Thagatchari Ganda, Masita, Hoi, I do appreciate of me out the Badinate Yawi, I do so criticize the Guna, Hena Nami, Aduga, Photosi Amuglaura Ganda, credit P Dana, Moi giving Hapakanda, a time of the shadow was we Hibani, Masita Bigano Hibani, photographer, Amana, I'm the passionate winner to oversee. Mayam gida makta mayam da share to bagi pibani ado akwai share to minasi aduga mayam gini na Thagatcharak bani photographer mayam sisu moi nungai ribani mayam na masi phajai na tragana masi udri na tragana masi gi angle yam na chang na ngasai gi naw bana pan bada even sky si machu olak pado ngai ri ne ba adagi magi frame si Karombe angle dagi adi hippaga dagi ising aina sum yeng bada huji kai photo do diu jadre naw bane ising daga kumaga camera se ising ek ki mathak ta hai tare ko angle du phangna ba taw su ugre adagi lekhun leiraga su lekhun du hippaga kapagi shot adagi adu myam du tawraga puthok charak pani aduna puthok charapa work si magi behind the scene the effort to khangbiraga akoi mayam comment put awrasu share put awrasu kitang aware oina akoi mayam nungaina share tawse hai me photographer gi credit to p dana photographer mana tawbani kaina maina hapakpadu adu nungaite na nungaite bo utpani adu tawbiganu aduga akoina adu maina tawragadi hujuse akoina sida phamaga isamangna su Manipur da yamna tangna isana lakpa ngamdabanina photographer mayam sigi photo si urakanda akhoi gi motherland siga
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯕꯔꯠ ꯄ꯭ꯂꯦꯁꯁꯤꯗ ꯁꯤꯒꯤ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯕꯁꯤꯒꯤ ꯃꯨꯠꯇꯣ ꯐꯣꯇꯣꯒ꯭ꯔꯥꯐꯔꯗꯨꯅ ꯑꯁ ꯇꯜꯂꯦ ꯊꯥꯒꯠꯄ ꯇꯜꯂꯦꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜꯁꯤꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁ꯭ꯄꯦꯁꯤꯐꯤꯀꯦꯜꯂꯤ ꯅꯥꯎꯕꯕꯨ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯌꯥꯝꯅ ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯖꯣꯏꯟ ꯇꯧꯕꯤꯔꯒ ꯁꯤꯐꯥꯏ ꯑꯃ ꯑꯣꯏꯕꯒꯤ ꯂꯥꯏꯐ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯂꯥꯏꯐ ꯑꯗꯨꯅ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯅꯁꯨ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯎꯕ ꯀꯥꯟꯗ ꯅꯥꯎꯕꯒꯤ ꯋꯥꯔꯤꯁꯤ ꯅꯤꯡꯁꯤꯡꯕꯤꯔꯒ ꯁꯤꯐꯥꯏ ꯃꯌꯥꯝꯁꯤꯅ ꯇꯧꯔꯤꯕ ꯂꯥꯏꯐꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯈꯜꯂꯒ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯋꯔꯛꯁꯤꯗ ꯌꯥꯝꯅ ꯀꯔꯦꯖ ꯂꯩꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯄ ꯎꯠꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯗꯨꯒꯤ ꯋꯥꯔꯤꯁꯤ ꯈꯟꯕꯤꯔꯒ ꯈꯤꯇꯪ ꯅꯨꯡꯁꯤꯕꯤꯅꯕ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ ꯅꯤꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ 1001 ꯊꯥꯒꯠꯆꯔꯤꯁꯤꯗ ꯇꯥꯛꯄꯤꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯔꯤꯀꯛꯅꯥꯏꯖ ꯇꯧꯅꯤꯡꯕ ꯊꯥꯒꯠꯅꯤꯡꯕ ꯃꯤ ꯃꯌꯥꯝꯁꯤ ꯈꯟꯒꯠꯂꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤꯒꯤ ꯃꯥꯒꯤ ꯂꯥꯏꯐ ꯑꯗꯨꯒ ꯃꯥꯒꯤ ꯋꯔꯛꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯄꯣꯔꯠ ꯇꯧꯅꯕꯒꯤ ꯏꯟꯚꯥꯏꯠ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯃꯃꯤꯡ ꯐꯣꯇꯣꯒ꯭ꯔꯥꯐꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ